ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯅꯠꯇ꯭ꯔꯤ ꯗꯧꯅ ꯌꯨꯝ ꯄꯥꯡꯈꯠꯂꯛꯂꯤꯕ ꯑꯅꯤꯁꯤ ꯃꯤꯅꯁꯨ ꯂꯥꯏꯅꯁꯨ ꯌꯦꯡꯁꯤꯟꯕ ꯀꯜꯂꯛꯄ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ ꯍꯥꯟꯅꯗꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯅꯕꯁꯤ ꯐꯥꯎꯕ ꯐꯖꯅ ꯐꯍꯟꯕ ꯉꯝꯅꯗ꯭ꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯊꯛꯁꯤꯗ ꯅꯥꯒꯦꯠ ꯃꯐꯝ ꯃꯔꯥꯡ ꯑꯃ ꯈꯪꯗꯈꯩ ꯌꯦꯡꯁꯤꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤ ꯌꯦꯡꯁꯤꯟꯕꯁꯤꯗ ꯈꯨꯠ ꯊꯥꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯑꯃꯨꯛ ꯌꯥꯎꯔꯤꯕꯅꯤ ꯉꯁꯤꯗꯤ ꯌꯥꯏꯃꯔꯟꯗꯣ ꯊꯕꯛ ꯆꯠꯇ꯭ꯔꯤ ꯉꯔꯥꯡꯗꯒꯤ ꯃꯥꯒꯤ ꯃꯁꯥꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯅꯣꯡꯃꯩꯅ ꯁꯣꯛꯈꯤꯕꯗꯨꯒꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩꯗꯨꯗ ꯌꯨꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯗꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯒꯗꯕꯅꯤ ꯅꯠꯇꯕꯤꯗ ꯃꯍꯥꯛꯅ ꯉꯔꯥꯡ ꯀꯣꯏꯆꯠ ꯆꯠꯂꯨꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯅ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯈꯤꯗꯕꯁꯤꯡꯗꯨꯅ ꯃꯥꯒꯤ ꯃꯁꯥꯁꯤ ꯁꯣꯟꯊꯔꯛꯄꯅꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯑꯃꯨꯛ ꯐꯝꯂꯝꯃꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯥꯅ ꯇꯨꯝꯊꯔꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯟꯕꯗꯅꯤ ꯃꯍꯥꯛꯅ ꯎꯪꯂꯤꯕꯗꯣ ꯂꯩꯁꯅꯥꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯑꯃꯨꯛ ꯈꯜꯂꯤꯕꯅꯤ ꯑꯗꯨꯗꯒꯤ ꯊꯣꯛꯑꯕꯅꯤ ꯈꯜꯂꯒ ꯃꯍꯥꯛ ꯍꯧꯒꯠꯈ꯭ꯔꯦ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗꯗꯤ ꯂꯩꯁꯅꯥ ꯈꯛꯇꯃꯛ ꯆꯥꯅ ꯊꯛꯅꯕ ꯁꯦꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯌꯥꯏꯃꯔꯟꯗꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯀꯔꯤ ꯉꯥꯡꯗꯣꯏꯅꯣ ꯈꯪꯗ꯭ꯔꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯣ ꯂꯩꯁꯅꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯊꯨꯒꯥꯏꯔꯛꯂꯤ ꯆꯥꯅꯕ ꯂꯩꯔꯦ ꯆꯥꯕꯤꯔꯣ ꯉꯁꯤꯗꯤ ꯊꯕꯛꯀ ꯆꯠꯂꯅꯨꯀꯣ ꯍꯛꯆꯥꯡꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯀꯟꯈꯠꯍꯟꯈꯤꯁꯤ ꯌꯥꯏꯃꯔꯟꯗꯣ ꯈꯨꯝꯗꯕꯤꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯆꯥꯕ ꯍꯧꯔꯦ ꯑꯗꯨꯕꯨ ꯍꯪꯂꯛꯏ ꯅꯪꯗꯤ ꯑꯩꯗꯤ ꯀꯣꯟꯅ ꯆꯥꯔꯒꯦ ꯇꯧꯕꯅꯤ ꯄꯨꯟꯅ ꯆꯥꯍꯧꯔꯁꯤ ꯂꯥꯛꯑꯣ ꯏꯅꯦꯗꯤ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯒꯦ ꯇꯧꯔꯤꯁꯤꯕꯣ ꯏꯅꯦꯗꯣ ꯑꯩꯅ ꯕꯦꯠꯁꯤꯠ ꯑꯃꯗꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡꯒꯤ ꯄꯔꯗꯥꯔꯁꯤꯡꯗꯣ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯒ ꯁꯨꯗꯣꯛꯄꯤꯔꯝꯃꯣꯅ ꯍꯥꯏꯈ꯭ꯔꯦ ꯏꯃꯥ ꯍꯣꯏꯗꯣ ꯑꯩꯅ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯗꯦ ꯀꯣꯜ ꯕꯦꯛꯁꯨ ꯇꯧꯔꯛꯇꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯑꯃꯨꯛꯇ ꯍꯪꯕꯤꯒꯦꯔꯣ ꯋꯥꯐꯝꯗꯣ ꯍꯧꯗꯣꯔꯛꯄꯗ ꯌꯥꯏꯃꯔꯟꯗꯣ ꯆꯥꯔꯝꯕꯗꯒꯤ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ ꯑꯗꯨꯒ ꯈꯨꯝꯂꯩ ꯂꯥꯛꯑꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯣꯝꯗ ꯕꯕꯥꯁꯨ ꯂꯩꯕꯅꯤꯅ ꯁꯣꯝꯗ ꯏꯃꯥꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯇꯝ ꯈꯔ ꯂꯩꯅꯒꯦ ꯈꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁꯣꯝꯗ ꯂꯩꯕ ꯇꯜꯂꯀꯥꯟꯗ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯀꯦ ꯈꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯉꯣꯟꯗ ꯂꯥꯛꯑꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯗꯣꯔꯛꯂꯕꯅꯤ ꯄꯥꯈꯨꯝꯗꯨꯗ ꯂꯩꯁꯅꯥꯗꯣ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯎꯪꯂꯒ ꯂꯦꯞꯄꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯄꯔꯊꯥ ꯍꯧꯒꯦ ꯍꯥꯏꯗꯅ ꯃꯥꯏꯗꯥ ꯇꯣꯠꯂꯝꯕꯗꯣ ꯑꯂꯨ ꯍꯥꯞꯇꯨꯅ ꯐꯤꯂꯤꯡ ꯇꯧꯕ ꯍꯧꯔꯛꯂꯦ ꯌꯥꯏꯃꯔꯟꯅ ꯃꯗꯨ ꯎꯕꯗ ꯍꯪꯂꯩ ꯂꯟꯁꯀꯤꯔꯣ ꯑꯗꯨꯕꯣ ꯅꯠꯇꯦ ꯏꯅꯦꯒ ꯀꯀꯥꯒ ꯑꯩꯒ ꯁꯤ ꯆꯥꯔꯁꯦ ꯍꯥꯏꯅꯕ ꯑꯩꯅ ꯉꯁꯤ ꯄꯔꯊꯥ ꯌꯥꯝ ꯆꯥꯅꯤꯡꯉꯦꯅ ꯁꯦꯝꯒꯦ ꯇꯧꯕꯅꯤ ꯆꯥꯛ ꯊꯣꯡꯅꯤꯗ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯁꯣꯏꯗꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯗꯣ ꯌꯥꯏꯃꯔꯟ ꯎꯔꯒ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ ꯑꯗꯨ ꯋꯥꯅ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛ ꯏꯅꯦꯗ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯐꯗꯧꯕ ꯈꯔ ꯇꯧꯁꯤꯟꯗ꯭ꯔꯁꯨ ꯁꯨꯝ ꯍꯩꯇꯦꯅ ꯂꯩꯕ ꯌꯥꯕꯗꯧꯅ ꯏꯅꯦ ꯂꯩꯇ꯭ꯔꯗꯤ ꯆꯔꯥ ꯍꯦꯟꯒꯗꯧꯔꯤꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯁꯝꯂꯥꯡꯅꯗꯤ ꯋꯥꯏ ꯋꯥꯏ ꯇꯥꯕꯅꯤꯅ ꯊꯕꯛ ꯀꯟꯅ ꯇꯧꯔꯤꯉꯩꯗꯨꯗ ꯁꯥꯏꯗꯨ ꯁꯥꯡꯂꯞꯅ ꯃꯥꯏꯗꯨꯗ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯛꯂꯤ ꯈꯨꯠꯅ ꯗꯥꯏꯔꯦꯛ ꯄꯥꯏꯕꯃꯛꯇꯤ ꯌꯥꯗꯕꯅꯤ나 ꯈꯨꯅꯝꯗꯨꯅ ꯑꯃꯨꯛ ꯏꯟꯈꯠꯄꯗꯣ ꯌꯥꯏꯃꯔꯟꯅ ꯎꯔꯛꯏ ꯈꯨꯅꯝꯗꯒꯤ ꯁꯣꯏꯗꯅ ꯃꯥꯏꯗ ꯈꯔ ꯃꯥꯏꯗꯥ ꯄꯛꯈꯤꯕꯗꯨꯁꯨ ꯎꯔꯛꯏ ꯌꯥꯏꯃꯔꯟꯗꯣ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇꯨꯗ ꯃꯁꯥꯗꯣ ꯃꯊꯟꯇ ꯑꯗꯨꯝ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯂꯩꯁꯅꯥꯗꯤ ꯀꯔꯤ ꯀꯔꯤꯒ ꯍꯥꯏꯔꯛꯇꯣꯏꯅꯣ ꯈꯟꯗꯨꯅ ꯄꯥꯈꯠꯂꯞ ꯇꯧꯅ ꯌꯦꯡꯂꯛꯄꯅꯤ ꯃꯥꯏꯗ ꯇꯥꯔꯛꯂꯤꯕ ꯁꯝꯁꯤꯡ ꯑꯗꯣ ꯅꯥꯞꯄꯗ ꯇꯞꯅ ꯌꯥꯏꯃꯔꯟꯅ ꯌꯦꯞꯁꯤꯟꯕꯤꯔꯛꯄꯗꯨꯗ ꯂꯩꯁꯅꯥꯗꯣ ꯃꯆꯨ ꯆꯨꯝꯈ꯭ꯔꯦ ꯃꯃꯥꯏꯒꯩꯗꯣ ꯍꯩꯅꯧ ꯑꯃꯨꯟꯕꯗꯧꯅ ꯉꯛꯁꯪ ꯍꯦꯛꯇ ꯉꯥꯡꯁꯤꯜꯂꯛꯏ ꯌꯥꯏꯃꯔꯟꯅ ꯃꯍꯥꯛꯄꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯅꯤꯗꯨꯒꯤ ꯃꯃꯤꯠꯁꯤꯡꯗꯣ ꯃꯤꯆꯥꯟꯅꯅ ꯑꯃꯅ ꯑꯃꯕꯨ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯅꯔꯛꯏ ꯌꯥꯏꯃꯔꯟꯅ ꯌꯥꯝ ꯊꯥꯖꯗꯅ ꯇꯞꯅ ꯁꯣꯜꯂꯛꯏ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯄꯔꯊꯥꯁꯦ ꯍꯥꯏꯕꯅꯤ ꯚꯥꯕ ꯌꯥꯝ ꯐꯖꯜꯂꯛꯀꯅꯨ ꯂꯩꯁꯅꯥꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏꯈ꯭ꯔꯦ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤ ꯂꯛꯅꯕ ꯐꯥꯎꯕ ꯑꯁꯨꯝꯅ ꯏꯀꯥꯏꯔꯣꯏ ꯌꯥꯏꯃꯔꯟꯅ ꯂꯩꯁꯅꯥꯒꯤ ꯏꯀꯥꯏꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯂꯝꯕꯗꯣ
amuk hanjilaga ingna hairi. Ngangkiba wa pumba ay luksili. Madu ay pagtupang amlaro. Yaimaran hairido Leishna baptadi. Karibano. Jian manumidagi hauraga ngasi phawba. Nanga khanabada ngangkiba wahisingdugi wani. I take back everything. Ay nanga makhatana khanaba sungamaroi. Aduga lapnaba sungamaroi. Nangna thangna thilaso nongmaina kapaso ubizaraga huzikti. Ay isana harau harau na yari. Sauningli boiragana ay pena bol. Sauningra boiragana ay pena nungsiro. Ay na nangi nafamda force to bududi ay tawri. Leishna do thamoy dadi mihul phathaba ngamdrabani. Adabu pumnamak phazalaga seran turan kumbhauragli. As se amta se kaino paratha amakhakta chage tawjabase kokoina loina ngakholakadori. Aidi nangonda hu bizaraga kari tongsadoiba. Asuk ngawribi aibu jail da leyo hariro. Hando use kadai kadai dagi wanu pangangda ngangi. Guligi mayang noiduni ngangi do. Ngahak leiraga mahu amamuk tawroktrabi yung. Wahido kochi amas yauribani. Yaimaran momona munoglei. Asuk thuna pukning wakalse hongni khanglamlabade ise. Matam khradi luhongdabida adum leizaramgadaba. I am sorry to receive. Si Hiram Laga, Leishnagi Mamai the Tayriba, Maidado, Makuna Tamna Nantok Piram Laga, Yaimaran the Tokri. Leishnana Yaimarana Leishnana Yaimaran Tokrabakan Sinadi, the Min and Lona Nogle. Harawuna, Tamugi Mihulgado, Patabangamdri. Maso, Matanda Soli. Aini Sakribo Samayamdo, Kukpio Haidana. Taibang mapuda isabagi matamdo yaurokla mali. Isa sumayna thamoise phajin bangam lagloi khalam labadi chienbada luhongbada kapkiba bi mayamdo kapcheram leidaban pamure bi mayamdo huziktada ani thamoi huzikti marang ba haunaragle leisabi pakhang oiringaida nungsinaba aduna mahau amani aduga yum palaga yum amatada leiminaraba matungda nungsinaba phawrpusina tonganba mahau amani masigi mahausidi angakpani inakta leina naksinba ngamdabagi khunungsisidi next level gi nungsinabani masigi numitse Yaimaran Leishna gi punsisida kawba ngamnaroidaba numit amasu oigadawri maramdi ngasigi numit asida anigi nungsinabaso amana amada uchaba hawba numitni aduga anigi nungsinaba asida grahanso pakpa numit oigadawri chagadaba thakadaba loina loiri Yaimarando Leishnana haibadagi thabak amada chatabida pothaduna leirakpani Leishnagi manakta mahak leininglakpadagi balcony da thokchinaba saraga ising glass amata puru haizangi khalaga mahak thoglakpani aduga Leishnadi hanadagi balcony da famlaga leiramni Madu ubada thamoidadi haraure haibabu machindadi hairi aigi pambam sida nangamo mahut sinjalabani aigi loinamak nangi oshila ise karigino mana ngangli do thokon thoktuna Leishnana khumlei yari bungo aigi nakta leiningaga leininge dum hayu makoi nganglakan taningdi oh sidi lotpaga yaroidawrina phare aseng modu dum hairagi mani nanga leiningbagi thogleini Leishnagi manaktuda git phamtharakle Leishnana khangai khangsin hairi atopa chair sida phamgeni nangbu kyam chawo mino mi eni gi chair se natomda phamge hairibro wa ngangna khangling lubada chair du gi jaga amada magi asokpado thenglure Yaimarando namanduna khanglaulore as Leishna su pakakraduna mapuroibagi makutto khangpai paisilei Tangnaba mikopta ikaiduna makuto lakhthoke tarubada Yaimarana thadorakhidri Animak amok khana amana amada muna yengnari aduga chirol lonbakum amana amagi pakhumsing yam thuna pinare Yaimaran hana horapani punsigi thadoroidabani kaino ngasi ngarangse takthoktabamo ngakthoktaба wangang mayam ama takholaglisina
ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯑꯗꯨꯗꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯒꯦ, ꯇꯥꯕ ꯉꯝꯂꯗ꯭ꯔꯣ? ꯉꯝꯕ ꯉꯝꯗꯕ ꯑꯁꯦꯡꯕꯗꯨꯗꯤ ꯈꯪꯗꯣꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦꯅ. ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯔꯛꯂꯗꯤ, ꯉꯥꯏꯍꯥꯛꯀꯤ ꯇꯥꯠꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯨꯝꯂꯛꯂꯗꯤ, ꯏꯁꯥꯒꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕꯤ ꯅꯨꯄꯤꯗ ꯀꯔꯤ ꯇꯥꯗꯃꯨꯛ ꯇꯧꯔꯨꯗꯣꯏꯅꯣ? ꯈꯪꯕ꯭ꯔꯣ, ꯅꯨꯄꯥꯅꯤ, ꯑꯄꯥꯝꯕ ꯐꯪꯅꯕ ꯃꯣꯏꯊꯦꯝ ꯇꯧꯕ ꯑꯣꯏꯔꯝꯂꯗꯤ. ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯋꯦꯗꯦꯠ ꯋꯥꯏꯐꯇꯕꯨ ꯀꯔꯤ ꯃꯣꯏꯊꯦꯝꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯣꯏꯊꯦꯝ ꯇꯧꯔꯦꯅ ꯈꯜꯂꯁꯨ ꯅꯪꯉꯣꯟꯗ ꯀꯔꯤ ꯃꯥꯡꯗꯣꯏꯅꯣ? ꯑꯩ ꯏꯁꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯄꯨꯝꯕ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ. ꯈꯥꯏꯅꯔꯁꯨ ꯁꯤꯔꯁꯨ ꯅꯪꯒꯤ ꯉꯥꯛꯇꯅꯤ. ꯂꯩꯁꯅꯥꯗꯣ ꯍꯟꯗꯛꯇꯤ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯅꯣꯛꯊꯣꯔꯛꯂꯦ. ꯑꯍꯥꯟꯕꯅꯤ ꯃꯍꯥꯛꯅ ꯌꯥꯏꯃꯔꯟꯒꯤ ꯃꯃꯥꯡꯗ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯆꯕꯁꯤ. ꯃꯥꯅ ꯅꯣꯛꯄꯗꯨ ꯎꯔꯒ ꯌꯥꯏꯃꯔꯟꯗ ꯉꯥꯎꯈꯤꯗꯨꯅ ꯂꯩꯁꯅꯥꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯕꯗꯒꯤ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠ ꯃꯥꯅ ꯄꯥꯏꯔꯤꯕꯗꯣ ꯊꯥꯡꯒꯠꯇꯨꯅ ꯅꯨꯡꯁꯤꯅ ꯆꯨꯞꯂꯛꯏ. ꯂꯩꯁꯅꯥꯗꯣ ꯅꯣꯛꯄꯒ ꯂꯣꯏꯅ ꯍꯟꯖꯤꯟꯈ꯭ꯔꯦ. ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯜꯂꯛꯂꯦ. ꯇꯟꯖꯥꯗꯨꯗꯅꯤ ꯒꯦꯠꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯅꯨꯄꯤ ꯑꯃꯒ ꯂꯥꯎꯅꯔꯛꯄꯗꯣ. ꯅꯨꯄꯤꯅꯤꯅ ꯈꯨꯠ ꯊꯥꯔꯨꯕꯁꯨ ꯌꯥꯗꯕꯒ ꯅꯨꯄꯤꯗꯨꯒꯤ ꯃꯆꯤꯡꯗꯨꯒ ꯈꯥꯝꯕ ꯅꯪꯍꯧꯗꯗꯅ ꯅꯨꯄꯤꯗꯣ ꯆꯪꯁꯤꯜꯂꯛꯂꯦ. ꯇꯧꯔꯤꯕꯗꯣ ꯌꯥꯏꯃꯔꯟꯒ ꯂꯩꯁꯅꯥꯒꯅ ꯕꯦꯜꯀꯣꯅꯤꯗꯒꯤ ꯂꯣꯏꯅ ꯎꯔꯦ. ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯌꯥꯏꯃꯔꯟꯗꯣ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠ ꯊꯥꯗꯣꯛꯈ꯭ꯔꯦ. ꯑꯗꯨꯒ ꯃꯍꯥꯛ ꯐꯨꯒꯠꯂꯛꯇꯨꯅ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ. ꯂꯩꯁꯅꯥꯗꯣ ꯍꯧꯒꯠꯂꯒ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯑꯥꯔꯝꯂꯦꯁ, ꯃꯣꯖꯥ ꯐꯨꯔꯤꯠ, ꯃꯅꯨꯡꯗ ꯊꯥꯅꯕ ꯃꯥꯟꯕꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯔꯛꯏ. ꯂꯦꯗꯔꯒꯤ ꯃꯤꯅꯤ ꯁ꯭ꯀꯔꯠꯂ ꯀꯔꯤꯅꯣ ꯑꯃꯁꯨ ꯁꯦꯠꯂꯤ. ꯃꯁꯥꯗꯣ ꯄꯨꯔꯥ ꯔꯤꯚꯤꯂꯤꯡ ꯑꯣꯏꯕ ꯐꯤꯖꯣꯜ ꯉꯥꯛꯇꯅꯤ ꯁꯦꯠꯂꯛꯂꯤꯕꯗꯣ. ꯃꯁꯝꯒꯗꯣ ꯂꯨꯈꯝꯗ ꯀꯛꯏ. ꯌꯥꯝꯔꯟꯅ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯒ ꯊꯦꯡꯅꯈꯤꯕꯗꯣ ꯂꯩꯁꯅꯥꯅ ꯎꯔꯦ. ꯃꯥꯁꯨ ꯌꯦꯡꯂꯨꯅꯕ ꯍꯥꯏꯗꯅ ꯃꯈꯥꯗ ꯀꯨꯝꯅꯕ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ. ꯁꯣꯝꯗ ꯌꯥꯏꯃꯔꯟꯒ ꯀꯦꯔꯣꯂꯤꯟꯒ ꯃꯥꯡꯗ ꯂꯦꯞꯅꯔꯤ. ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗꯅꯤ ꯑꯅꯤꯁꯤꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕꯁꯦ. ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯗ ꯌꯦꯡꯂꯛꯏ. ꯀꯦꯔꯣꯂꯤꯟꯗꯤ ꯃꯩ ꯍꯧꯔꯦ. ꯌꯥꯏꯃꯔꯟꯗꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤꯃꯠꯇ ꯎꯠꯇꯦ. ꯆꯨꯝꯅꯗ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯕꯁꯤꯅꯤ. ꯋꯥꯎ, ꯂꯨꯍꯣꯡꯉꯦ ꯍꯥꯏꯅꯦ. ꯀꯦꯔꯣꯂꯤꯟꯅ ꯀꯔꯦꯝꯅꯗꯨꯅ ꯍꯪꯂꯛꯄꯅꯤ. ꯌꯥꯏꯃꯔꯟꯁꯨ ꯑꯗꯨꯝ ꯈꯨꯝꯂꯩ. ꯇꯥꯔꯕꯅꯤꯅ ꯆꯨꯝꯂꯝ ꯇꯥꯔꯦꯗꯅ. ꯏꯀꯥꯏꯕꯗꯤ ꯑꯣꯈꯥꯛ ꯈꯪꯗꯦꯅꯦꯀꯣ. ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯏꯀꯥꯏꯗꯣꯏꯁꯦ? ꯅꯨꯄꯤ ꯊꯤꯕꯒꯤꯔꯣ? ꯑꯅꯤꯗꯨꯅ ꯀꯟꯅ ꯉꯥꯡꯅꯔꯤꯉꯩꯗꯨꯗ ꯂꯩꯁꯅꯥꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯥꯏꯃꯔꯟꯒꯤ ꯇꯨꯡꯗ ꯂꯦꯞꯂꯔꯦ. ꯉꯁꯥꯏꯒꯤ ꯀꯤꯔꯝꯗꯕ ꯌꯥꯏꯃꯔꯟꯗꯣ ꯂꯩꯁꯅꯥ ꯊꯣꯛꯂꯛꯄꯗꯨꯗꯗꯤ ꯃꯍꯥꯛꯁꯨ ꯈꯤꯇꯪ ꯄꯥꯈꯠꯄꯒꯨꯝ ꯇꯧꯔꯛꯏ. ꯃꯗꯨ ꯎꯕꯗ ꯀꯦꯔꯣꯂꯤꯟꯅ ꯆꯥꯟꯁ ꯂꯧꯈ꯭ꯔꯦ. ꯃꯍꯥꯛ ꯅꯣꯛꯂꯛꯏ. ꯑꯣꯍꯣ, ꯁꯤꯔꯣ ꯅꯨꯄꯤ ꯍꯥꯏꯁꯦ? ꯌꯥꯏꯃꯔꯟ ꯈꯨꯝꯂꯛꯇꯦ. ꯀꯦꯔꯣꯂꯤꯟꯅ ꯌꯥꯏꯃꯔꯟꯗꯒꯤ ꯍꯟꯗꯣꯛꯈ꯭ꯔꯒ ꯂꯩꯁꯅꯥꯔꯣꯝꯗ ꯆꯠꯀꯦ ꯇꯧꯕꯗ ꯌꯥꯏꯃꯔꯟꯅ ꯊꯤꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯩꯒ ꯉꯥꯡꯅꯁꯤ. ꯅꯪ ꯃꯅꯨꯡ ꯆꯪꯈ꯭ꯔꯣ ꯁꯅꯥ. ꯂꯩꯁꯅꯥꯗꯨ ꯉꯪꯉꯛꯂꯦ. ꯀꯦꯔꯣꯂꯤꯟꯅ ꯑꯃꯨꯛꯀ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯏ. ꯌꯥꯔꯣꯏ, ꯆꯪꯈꯤꯅꯨ. ꯅꯪꯅ ꯂꯨꯍꯣꯡꯂꯛꯂꯤꯕ ꯅꯨꯄꯥꯁꯤꯒꯤ ꯄꯥꯁ ꯅꯪ ꯊꯤꯗꯣꯛꯇꯕ꯭ꯔꯥ ꯅꯨꯄꯤ? ꯂꯩꯁꯅꯥꯗꯨ ꯈꯨꯝꯕꯗꯤ ꯂꯥꯏꯔꯗꯅ ꯎꯪꯗꯨꯅ ꯂꯦꯞꯈ꯭ꯔꯦ. ꯑꯃꯗꯨꯅ ꯃꯈꯥ ꯑꯃꯨꯛꯀ ꯇꯥꯔꯛꯏ. ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯣ ꯅꯨꯄꯤꯅ? ꯅꯨꯄꯥ ꯂꯩꯇꯕ꯭ꯔꯣ? ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯗ ꯅꯪꯅ ꯅꯌꯨꯝ ꯄꯥꯜꯂꯛꯏꯁꯦ? ꯀꯔꯝꯕ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯄꯤꯅꯣ ꯅꯪ? ꯖꯨꯒꯣꯠ ꯆꯥꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯗꯤ ꯑꯣꯏꯔꯣꯏꯀꯣ ꯅꯪ? ꯀꯦꯔꯣꯂꯤꯟꯅ ꯍꯥꯟꯅꯗꯒꯤ ꯂꯩꯁꯅꯥꯒꯤ ꯃꯔꯝꯗ ꯈꯔ ꯊꯤꯖꯤꯜꯂꯒ ꯂꯥꯛꯂꯕꯅꯤ. ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯍꯥꯏꯒꯦꯕ ꯃꯌꯥꯎꯅ ꯍꯥꯏꯔꯛꯂꯤꯕꯁꯦ. ꯋꯥꯍꯩꯁꯤꯡꯗꯨ ꯌꯦꯡꯂꯒ ꯑꯃꯠꯇ ꯉꯥꯡꯂꯛꯄ ꯅꯠꯇꯦ. ꯑꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯂꯠꯇꯕꯤꯗ ꯖꯔ ꯍꯥꯞꯆꯤꯜꯂꯛꯏ. ꯁꯦꯜ ꯈꯔ ꯎꯕꯗ ꯅꯃꯥꯏ ꯅꯃꯤꯠ ꯈꯔ ꯌꯦꯛꯁꯤꯟ ꯇꯩꯁꯤꯜꯂꯒ ꯅꯨꯄꯥ ꯐꯥꯕ ꯅꯨꯄꯤꯒꯤ ꯃꯅꯨꯡꯗ ꯑꯃꯔꯣ ꯅꯪꯁꯨ? ꯍꯩ, ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗ ꯂꯩꯁꯤꯜꯂꯛꯄ ꯅꯨꯄꯤꯁꯦ ꯀꯔꯤ ꯀꯧꯅꯩ ꯅꯪ ꯈꯪꯕ꯭ꯔꯥ? ꯌꯥꯔꯦ. ꯌꯥꯏꯃꯔꯟꯅ ꯈꯪꯂꯥꯎ ꯂꯧꯔꯛꯄꯅꯤ. ꯀꯦꯔꯣꯂꯤꯟꯗꯣ ꯇꯨꯃꯤꯟ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯝ ꯉꯥꯡꯂꯛꯏ. ꯂꯥꯎꯒꯅꯨ. ꯅꯪꯅ ꯂꯥꯎꯔꯒ ꯑꯩꯅ ꯍꯦꯛꯇ ꯀꯤꯒꯗꯕ ꯅꯠꯇꯦ. ꯑꯩ ꯍꯧꯖꯤꯛ ꯀꯦꯁ ꯇꯧꯅꯤ. ꯁꯕꯥꯛ ꯐꯥꯛꯀꯅꯤ. ꯅꯨꯄꯤꯁꯤꯁꯨ ꯅꯥꯇꯩ ꯆꯥꯔꯣꯏ. ꯅꯪꯁꯨ ꯅꯥꯇꯩ ꯆꯥꯔꯣꯏ. ꯍꯩ, ꯂꯝꯆꯠ ꯅꯥꯏꯗꯕꯤ. ꯅꯪ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ. ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯩꯅ ꯅꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯈꯣꯡꯄꯥꯛꯁꯤꯅ ꯀꯥꯎꯔꯒ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯒꯗꯕꯅꯤ. ꯀꯦꯔꯣꯂꯤꯟ! ꯍꯟꯗꯛꯁꯨ ꯌꯥꯏꯃꯔꯟ ꯑꯃꯨꯛ ꯍꯟꯅ ꯂꯥꯎꯔꯛꯏ. ꯌꯥꯏꯃꯔꯟꯗꯨ ꯃꯩ ꯍꯧꯈ꯭ꯔꯦ. ꯃꯍꯥꯛ ꯀꯦꯔꯣꯂꯤꯟꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ
yam thina karimnaduna makha tare nangbo nate nangnagasu lamchat ki wangali ikai dabona ngangning mangango haining ba hayo manga lebli bise ayi mata ngai ba nupini ayi yumsigi mabemani yumsigi lairimi yes torokira media da wangangira nangi apamada adum toro thui nangna sida lakliba mo sia charakliba fizetsim nangi sapam yengbada yam hangoi ngai ni bem nang nupi mandre kaino mamal ichin sinadi palo adubu oirabanina nasanadi khangjaramlani siyongna lekhatana ainangasu wanganingni achumaran karino takpiba ngamdaba nangi napadugi manakta nangna pangchau chawda swai sidadi yar tawningba tawro amuku sairisin adubu napadugi manakta gi tawro aigida mugana sulaptuna nangi nasakto ulakam sidagi hena aina thina nganglakpa tarabadi nupida ka hena wangang boina atabasingna sukhankini chakroya aigi sagase mangthongnaba tawgon Caroline do saubada mamai mamikado loina ngaksangangle he hai nang khangani bigemi gi case da nang boina jail da namsin bangamdrba ai ming honge security yamrana lawpani security do chinsile nupi orso intruder ni mangak sampariga mapandai thoko makhata bai togi hey indra bas zatkani mathang lapadadi ipodi chaipura galakani nangna kari tawbo ngamge yeng tare dana Caroline doya musitana sunglass upsalaga sakhautana thokre security so gelonsin majakre yamran so tungon thorakpada Leishna tu lairamre swaila khre magi mungda probab jinsilei Leishna gi kagi thungdo manungdagi lolamne yamran do magi karomda muglaktuna Leishna gi kaga phaunaba yaba thungdo mung check tori adu sulonduna lairamne tabro thungsim ta hong wari fazanam tu sanase Sana, tabro. Ka manungdudagi wa machina mata khumlaktri, chek muka mata lauroktre. Yamran amuka sahari. Nang mina ngangba khak taraga achumbani khaladra. Aigi wa tarodrana. Asengbodo nang taraga karino haibada nangna dum khalu. Aduga wari budum law. Uziki oina thungsa hang. Ausik dong wa machina mata khumlakte. Somla Caroline do gari da karaga magi driver du dhani hanagi mugi mama mapagi yumdu da chal ai tik togi driver si makoi mapagi ni makoi gi da leiba yamna kuirabani mahak loina khangi aduna Caroline na haibagi matungina driver du na Caroline bo yamran gi mama mapagi yumdu da muduna lakli yumdu ai yobaga soli oningi yumne kain sileram san yum sida leram bami khuding ngasi di nungai Caroline kanano haibada chap chana khangan ki